Wangkhemcha Samjai bu athuba matamda thadok amju EGM All Manipur Working Journalists Union amju gi Hanagi President aduga Kanglipaki Maira Fauche gi editor su oriba Wangkhemcha Samjai bu police na phajin ki bathong amju amasung EGM editor skill Manipur na akan ba maongda condemn tawbaga loinana mahak pa athuba matamda thadok piu hairi amju amasung EGM na thadorok pa cherol amada aranba pau phonglui haibagi maralda Kanglipaki Maira gi editor Wangkhemcha Samjai bu sengdok chanabagi tanja pidana hekta phajin ba si yamna laibak thibani landaba ngamdaba mioibagi mapokni aranba pau phongluraga su semdok nabagi tanja ama pifam thoi haireduna mahakpo athuba matamda thadok kadabani hairi amaromda Manipur gi irang asigi manungda paumi ichelinau singamadi ise isel singna pau lobun natraga khombada yamna cheksin biu aduga editor singna su chumle haina khangdok loba pau sing tamak phongbiu hairi